Khurumjari, Image TV meeting Tabir Basingbu, Menden no my team Nataran Oxari, Mazinung Tilgipao Pizari. Prevention of Sexual Exploitation and Abuses PSEA gi matang da orientation program ama Indian Red Cross Society IRCS Manipur State Branch na sinduna Imphal gi MG Avenue da Laiva IRCS Manipur State Branch ki office da ngasi pangthokre. Thauramdu da IRCS Manipur State Branch ki Chairman Narendra Ningomba, Vice Chairman Dr. Laisram Manglem, Secretary Athokpam Nabasandra na athoiba mithunglen amadi wangangloi singoi na saruk yakhi. Thauramdu da wangangloi singna mari lainaba hiramda wangang baga loinana Imphal East District Senapati amadi Bishnupur District ahumgi District Branch asingi Secretary amadi volunteer singsu thauramdu da saruk yaduna mari lainaba hiramda khanna nainaduna khangminakhi. Manipur Yoga and Nature Cure Association Kaksing na sinduna ngasi December tang amada World AIDS Day gi thauram Kaksing sumnang masimanau sing Kaksing District ki Healing Point IRCA da pangthokre. Let communities lead haiwa team da pangthokiba thauram adu da Kaksing District ki additional LO Kaksing A Roman Kumar na thoiba mithunglen Kha Manipur Yoga and Nature Cure Association gi Chief Functionary Dr. M Raj Kumar PHC Kaksing Khunau gi MO Ayush Dr. N Ambravati Devi na mathang sinna thauram mapu amadi akhanaba mithunglen singwaina saru yakhi. Manipur da mahusagum tangdu leitaba lamdam ama oina ba khonaba da Manipur People Party gi thomi singna thawai khubak ta haptuna chaba chadaba thidana praja miyam gi aningba apamba sing thunghannaba khonagani haina Manipur People Party gi nongna president gi thaupuba haukraba Yengkokpam Priyo Kumar na phongdokre. Ngasi MPP gi office ta phangthokpa paumi singa unabda mahakna hai haukiba sahi kharada MPP gi sayet naba amadi laikha tabagi mawong amada leirudaba asi ngasi dagi yamna mapangal leiba political party ama oiragani Manipur People Party na telaba matamda Thengkhang ahumlak sarkar pairambada tawramba thabak thauram singadu paliba lengak asina ngasi fawba tawba ngamkhidri Manipur da leiriba praja miyam na high command oibiduna leibak miyam na loba warepta MPP na thabak oina pangthokani Manipur gi saktam kaiba yaroi haiba asina achouba liching ama oiduna miyam gi tung induna miyam gi aningba apamba thabak thauram sing pangthoknaba honagani loinana tungi mirol gi damak MPP na kari tawgadage haibadu miyam na takpira u tha taret suraklaba hojik thokliba irang asida Manipur gi territorial kanana yonthoklami haibagi aron athup sing MPP na athuba matamda miyam da asengba achumba adu khanghallagani nakal amaromda Manipur gi MP oina leiriba miyoi sing na ngasi fawbada thokliba tangdu leitadaba fibam asigi matangda wahai amata phongdoktaba asi Manipur gi praja miyam gi pukningda sarangnaba amadi pendaba soidana fumduna thamlamgani phongdokhi Tauju taujaroi aduga miyamna sinu pharani haidana piba advice wakhallona do